Ding dong, Toiba. Tumayo nga ko ne. Langon ako. ꯑꯩꯒꯤ ꯈꯣꯟꯁꯦ ꯇꯥꯍꯟꯅꯤꯡꯗꯦ. ꯈꯣꯟꯁꯦ ꯃꯑꯣꯡ ꯆꯥꯗꯦ ꯍꯟꯗꯛ.
ꯑꯉꯥꯡꯈꯩꯅ ꯈꯪꯆꯦꯟ ꯈꯟꯖꯦꯟ ꯆꯦꯜꯂ ꯄꯪꯂꯥꯡꯗ ꯂꯥꯡꯉꯦꯕ꯫ ꯍꯣꯏ ꯇꯨꯡꯈꯤꯔꯣꯏꯗ꯭ꯔꯥ ꯏꯃꯥ ꯑꯗꯣ ꯍꯧꯔꯛꯑꯦ ꯑꯗꯣ ꯏꯃꯥ ꯉꯁꯤꯅꯦ ꯃꯨꯂꯥꯒ ꯃꯁꯣꯔꯤꯒ ꯏꯔꯣꯜꯂꯦ ꯑꯗꯨꯒꯩꯗꯤ ꯄꯨꯊꯤꯅꯦ ꯈꯔ ꯆꯥꯎꯕ ꯕꯨꯕꯨꯛ ꯂꯥꯎꯕ ꯄꯨꯊꯤꯅꯦꯕ ꯑꯗꯨꯏꯗꯣ ꯕꯖꯥꯔ ꯇꯧꯔꯒ ꯆꯥꯔꯦ꯫ ꯑꯍꯤꯡꯗ ꯀꯝꯕꯔ ꯃꯅꯨꯡꯗ ꯕꯣꯝ ꯄꯣꯈꯥꯏꯅꯕ ꯕꯨꯙꯤꯅꯤ꯫ ꯊꯣꯏꯕ ꯆꯠꯈ꯭ꯔꯕꯣ ꯊꯣꯏꯕ ꯇꯣ ꯍꯟꯗꯛ ꯑꯩ ꯈꯣꯟꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯑꯩ ꯇꯜꯂꯦꯕ꯫ ꯃꯨꯂꯥ ꯌꯣꯡꯆꯥꯛ ꯆꯥꯔꯕ ꯐꯖꯕꯅꯤꯕ꯫ ꯑꯃꯨꯛ ꯑꯃꯨꯛ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯈꯪꯉꯤꯄꯣꯠꯅꯤ꯫ ꯊꯣꯏꯕ ꯆꯠꯈ꯭ꯔꯦ ꯆꯦ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯇꯞ ꯄꯥꯏꯔꯛꯑꯣ ꯐꯖꯩꯅꯦ ꯈꯣꯟꯖꯦꯜ ꯐꯖꯕ꯭ꯔꯣ ꯁꯤ ꯇꯥꯔꯦ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣ ꯈꯪꯗꯦ
ꯌꯥꯝ ꯍꯩꯔꯦ ꯃꯅꯤꯁꯨ ꯀꯩꯅꯣꯝ ꯏꯈꯠꯂꯛꯏꯅꯦ꯫ ꯍꯥꯡꯅ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯆꯦꯕꯨ ꯀꯣꯏꯅ ꯂꯩꯅ ꯄꯨꯕꯤꯅꯤ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤ ꯀꯌꯥꯁꯨ ꯆꯦꯒ ꯉꯥꯇꯥ ꯁꯥꯟꯅꯍꯟꯒꯅꯤ ꯏꯁ ꯋꯥ 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 ꯌꯥꯝ ꯍꯩꯔꯤꯍꯦ ꯑꯩꯈꯣꯏ ꯃꯅꯤꯁꯨ꯫ ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯨ ꯂꯩ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯏꯀꯥꯏꯖꯩ ꯑꯩꯅ ꯍꯟꯇꯛ ꯉꯥꯡꯖꯗꯕꯅꯦꯕ꯫ ꯇꯤꯁ ꯃꯥꯗꯔ ꯏꯇꯩꯃ ꯏꯃꯥꯏ ꯄꯦꯝꯃ ꯃꯤꯡꯒꯧꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯅꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ꯫ ꯃꯅꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ꯫ ꯑꯗꯨ ꯍꯩ ꯏꯁꯩ ꯏꯃꯥꯏ ꯑꯗꯒꯤꯗꯤ ꯐꯔꯃꯥ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯕ ꯐꯔꯃꯥꯅ ꯃꯅꯤ ꯁꯪꯒꯣꯝ ꯑꯣꯏꯅ ꯊꯛꯂꯦ꯫ ꯁꯪꯒꯣꯝ ꯕꯥꯕꯨꯅꯤ ꯃꯅꯤꯄꯨꯔ ꯉꯥ ꯊꯣꯡꯕ ꯐꯔꯃꯔ꯫ ꯁꯤ ꯃꯣꯏꯒꯤ ꯃꯣꯕꯥꯏꯜꯒꯤ ꯏꯁꯩ ꯃꯈꯣꯟꯁꯤꯅ ꯀꯔꯤꯗ ꯑꯩ ꯍꯪꯂꯔꯣꯏꯒꯦ ꯈꯟꯕꯅꯤ꯫ ꯑꯣ ꯃꯥꯗꯤ ꯁꯪꯒꯣꯝꯒꯤꯗꯨ ꯁꯪꯒꯣꯝ ꯑꯗꯨꯝ ꯑꯣꯏꯔꯝꯒꯗꯕꯗꯣ꯫ ꯑꯩꯅꯅꯦ ꯂꯥꯏꯞꯇ ꯋꯥ ꯌꯥꯝ ꯉꯥꯡꯉꯒ ꯃꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯗꯤꯁꯇꯔꯕ ꯑꯣꯏ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯇꯟꯅ ꯉꯥꯡꯅꯤꯡꯗꯦꯕ ꯑꯩ꯫
ꯏꯟꯊꯥ ꯄꯨꯟꯁꯤꯔꯣ? ꯑꯩꯅ ꯁꯨꯝ ꯁꯥꯏꯂꯦꯟ ꯊꯝꯕ ꯁꯨꯝ ꯑꯩꯅꯅꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟꯒ ꯍꯥꯏꯕꯗꯤ ꯃꯣꯏ ꯊꯥꯖꯔꯤꯕ ꯂꯥꯏꯚ ꯊꯥꯖꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯁꯨꯝ ꯂꯃꯟ ꯊꯨꯝꯖꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯗꯨꯒꯤꯅꯦ꯫ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ? ꯑꯩ ꯉꯁꯤ ꯏꯔꯣꯜꯂꯦ꯫ ꯑꯩꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯗꯣ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯨꯔꯦ꯫ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯒ ꯏꯔꯣꯟꯕꯒ ꯑꯗꯩꯗꯤ ꯀꯔꯤꯒꯅꯣ ꯆꯥꯕꯗꯨꯕꯣ? ꯅꯨꯡꯊꯤꯟꯗ ꯉꯁꯥꯏ ꯆꯥꯕꯗꯣ, ꯑꯣ ꯕꯣꯔꯥꯅꯦ ꯑꯩꯅ ꯍꯧꯕ ꯅꯠꯇꯦꯗ꯫ ꯗꯨꯀꯥꯟꯗꯒꯤ ꯕꯣꯔꯥ ꯂꯩꯔꯒ ꯑꯗꯨ ꯆꯥꯕ꯫ ꯑꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯆꯤꯟꯁꯦ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯑꯍꯤꯡꯕꯒ ꯊꯕꯤꯒ ꯇꯧꯔꯒ ꯑꯃꯨꯛ ꯁꯂꯥꯠꯅꯦꯅ ꯑꯃꯨꯛ ꯆꯥꯁꯤꯜꯂꯦ꯫ ꯈꯣꯡꯗ꯭ꯔꯨꯝꯅꯦ ꯀꯩꯅꯦ ꯄꯨꯟꯓꯜꯂꯒ ꯑꯩꯁꯦ ꯅꯨꯡꯊꯤꯟ ꯆꯨꯞꯄ ꯂꯨꯝꯕꯅ ꯂꯣꯏꯔꯦ ꯄꯨꯛꯀꯁꯦ꯫ ꯀꯩꯝꯕꯨ ꯊꯥꯎ ꯀꯩꯝꯕꯨ ꯆꯥꯅꯤꯡꯗꯕ ꯑꯗꯨꯒꯤ ꯏꯔꯣꯜꯂꯕ꯫ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯁꯦ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯗꯤ ꯑꯩꯗꯤ ꯂꯨꯝꯊꯩ ꯌꯥꯝꯅꯀꯣ꯫ ꯑꯩ ꯍꯟꯗꯛ ꯀꯅꯥꯝꯇꯒꯤ ꯂꯥꯏꯞꯀ ꯑꯝꯇ ꯌꯥꯎꯗꯦ ꯈꯪꯕ꯭ꯔꯥ? ꯌꯥꯎꯕ ꯉꯝꯗꯦ ꯈꯔ ꯊꯕꯛ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯉꯥꯡ ꯑꯇꯣꯝꯕꯁꯤꯁꯨ ꯁ꯭ꯀꯨꯜ ꯑꯦꯠꯃꯤꯁꯟꯒꯤꯅꯦꯅ ꯈꯔ ꯆꯠꯂꯤꯑꯕ ꯑꯩꯁꯦ ꯄꯨꯔ ꯆꯠꯂꯒ꯫ ꯏꯔꯣꯝꯕꯁꯨ ꯍꯥꯎꯋꯤ ꯏꯆꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯍꯥꯎꯋꯦꯕ꯫ ꯑꯗꯣ ꯏꯔꯣꯝꯕꯗꯣ ꯍꯥꯎꯋꯤ ꯑꯩꯅ ꯑꯃꯨꯛꯅꯦ ꯏꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯤ ꯑꯃ ꯂꯩꯌꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯈꯛ꯫ ꯍꯥꯏꯔꯤꯁꯦ ꯌꯦꯡꯉꯨꯀꯣ ꯑꯩ ꯍꯥꯏꯕꯗ꯫ ꯅꯨꯡꯉꯥꯏꯔꯣꯏꯅ ꯃꯥꯏ ꯈꯥꯃꯦꯟꯗꯣ ꯕꯖꯥꯔ ꯇꯧꯕꯤꯔꯦ꯫ ꯑꯗꯩꯗꯤ ꯃꯣꯏ ꯑꯍꯨꯝꯒꯤ ꯑꯉꯥꯡ ꯑꯍꯨꯝꯒꯤꯅꯦꯅ ꯌꯦꯔꯨꯝ ꯑꯍꯨꯝꯈꯛ ꯑꯐꯨꯠꯄ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯑꯃꯃꯝ ꯍꯥꯞꯄꯤꯔꯦ ꯃꯆꯤꯗ꯫ ꯅꯨꯡꯉꯥꯏꯇꯅ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯏꯔꯣꯝꯕꯗꯣ ꯍꯧꯖꯩꯑꯕ꯫ ꯑꯩꯁꯨ ꯌꯥꯎ ꯉꯝꯗꯦ ꯑꯗꯨꯅ ꯌꯥꯎ ꯉꯝꯗꯦ ꯑꯩꯁꯨ꯫ ꯌꯥꯎꯔꯒ ꯑꯃꯅꯤꯇꯪ ꯏꯔꯒ ꯇꯣꯛꯑꯦ ꯈꯣꯠꯂꯦ ꯑꯗꯩ ꯍꯟꯗꯛꯁꯦ ꯑꯩꯉꯣꯟꯗ ꯖꯃꯦꯂꯥ ꯑꯃ ꯃꯅꯤꯄꯨꯔꯗꯩꯁꯨ ꯃꯤ ꯃꯌꯥꯝ ꯊꯨꯡꯅꯗꯣꯔꯦ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯏ ꯑꯃꯨꯛ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯑꯩꯈꯣꯏ ꯏꯕꯨꯡ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯒꯗꯕ꯫ ꯑꯩꯈꯣꯏ ꯗꯤꯌꯥ ꯂꯥꯛꯑꯦ ꯐꯣꯔ ꯂꯥꯏꯛ ꯗꯥꯟꯁ ꯁꯤꯁꯇꯔ꯫ ꯊꯦꯡꯀ꯭ꯌꯨ ꯗꯤꯌꯥ ꯆꯥꯛ ꯆꯥꯔꯕ ꯂꯣꯏꯔꯕꯣ? ꯆꯥꯛ ꯏꯁꯤꯡꯒꯤ ꯓꯥꯃꯦꯂꯥ ꯂꯣꯏꯔꯕꯣ? ꯀꯁꯥꯔ ꯀꯄꯜ ꯑꯩ ꯏꯆꯥꯅꯨꯄꯤꯁꯨ ꯏꯔꯣꯟꯕ ꯆꯥꯗꯦ ꯑꯗꯨꯅꯤ ꯃꯣꯏ ꯏꯔꯣꯟꯕꯨ ꯏꯔꯣꯜꯂꯗꯤ ꯃꯔꯣꯜ ꯂꯣꯜꯂꯦꯕ ꯈꯪꯕ꯭ꯔꯥ꯫ ꯑꯩ ꯏꯔꯣꯟꯕ ꯆꯥꯏ꯫ ꯏꯔꯣꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔ ꯁꯣꯝ ꯅꯥꯀꯟꯒꯤ ꯏꯁꯇꯥꯏꯜꯗ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯃꯨꯁꯣꯔꯤꯒ ꯃꯨꯂꯥꯒ ꯍꯥꯏꯁꯦ꯫ ꯏꯆꯥ ꯄꯨꯟꯁꯤꯔꯣꯜ ꯆꯠꯈ꯭ꯔꯕꯣ? ꯃꯨꯁꯣꯔꯤꯒ ꯃꯨꯂꯥ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯆꯥꯟꯅꯗꯕꯅꯦꯕ꯫ ꯃꯨꯂꯥ ꯐꯖꯕ ꯂꯩꯔꯛꯑꯦ ꯉꯁꯤ ꯑꯗꯨꯒꯤ ꯁꯨꯝ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣꯗꯅꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯄꯥꯝꯗꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯩꯈꯣꯏ ꯏꯕꯨꯡ ꯑꯍꯟꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯗꯣꯏꯕ ꯅꯨꯄꯥꯅ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯥ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯥꯒ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯨꯄꯤꯒꯅꯦꯕ ꯂꯨꯍꯣꯡꯗꯣꯏꯁꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯗꯨꯅ ꯂꯧꯔꯤꯕ ꯑꯩꯈꯣꯏ ꯏꯅꯝꯃꯗꯨꯁꯨ ꯃꯅꯤꯄꯨꯔ ꯅꯤꯉꯣꯜꯅꯤꯗꯅ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯩ ꯍꯥꯏꯕꯗꯤ ꯃꯥꯏ ꯃꯔꯤ ꯃꯇꯥ ꯈꯔ ꯑꯃ ꯃꯔꯤ ꯃꯉꯥꯗꯣ ꯂꯥꯛꯀꯗꯣꯏꯅꯤꯗꯅ ꯍꯥꯏꯗꯤ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯇ꯭ꯔꯤꯄꯨꯔꯥꯗ꯫ ꯑꯗꯣ ꯁꯤꯜꯆꯔ ꯑꯦꯌꯥꯔꯄꯣꯔꯠꯇ ꯇꯧꯔꯒ ꯂꯥꯛꯀꯗꯣꯏꯅꯤꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯂꯥꯛꯀꯗꯣꯏꯕ꯫ ꯋꯥꯔꯤꯁꯦ ꯌꯥꯝꯈ꯭ꯔꯦ꯫ ꯑꯩ ꯕꯣꯔꯤ ꯊꯣꯡꯕ
ꯅꯤꯔꯥꯃꯤꯁ ꯑꯣꯏꯅ ꯕꯣꯔꯤ ꯊꯣꯡꯕ ꯍꯥꯎꯕꯅꯤ꯫ ꯕꯣꯔꯤ ꯍꯥꯏꯁꯦ ꯀꯩꯅꯣꯔꯣ ꯃꯅꯤꯄꯨꯔꯒꯤꯔ ꯆꯨꯝꯅꯒꯤ ꯀꯩꯅꯣꯅ ꯁꯥꯕ ꯕꯣꯔꯤꯔꯣ? ꯀꯁꯥꯔ ꯀꯄꯨꯔꯅ ꯕꯣꯔꯤ ꯊꯣꯡꯕ ꯏꯆꯥꯅꯨꯄꯤ ꯌꯥꯝ ꯄꯥꯝꯃꯤ ꯑꯣ꯫ ꯑꯩꯈꯣꯏꯗꯤ ꯕꯣꯔꯤ ꯍꯥꯏꯔ ꯀꯩꯅꯣꯕꯨ ꯈꯪꯉꯝꯃꯣꯏ ꯁꯣꯌꯥꯕꯤꯟ ꯑꯣꯏꯗꯤ ꯈꯪꯉꯤ ꯕꯣꯔꯤ ꯑꯣꯏꯗꯤ ꯈꯪꯗꯦ꯫ ꯅꯪꯒꯤꯗꯣ ꯕꯣꯔꯤꯔꯣ ꯁꯣꯌꯥꯕꯤꯟꯂꯣ? ꯁꯣꯌꯥꯕꯤꯟ ꯑꯣꯏꯔꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯃꯣꯏꯁꯨ꯫ ꯕꯣꯔꯤ ꯍꯥꯏꯅ ꯆꯨꯝꯅꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯗꯤ ꯈꯪꯗꯦꯕ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 14 12ꯇꯅꯤ ꯃꯣꯏ ꯂꯨꯍꯣꯡꯗꯣꯏꯁꯦ꯫ ꯁꯤꯐꯥꯎꯒꯤ ꯑꯗꯩꯗꯤ ꯑꯩꯁꯦ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯍꯟꯗꯛꯀꯤ ꯆꯠꯈ꯭ꯔꯕꯣ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜ ꯆꯠꯈ꯭ꯔꯕꯣ ꯈꯪꯗꯦ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯂꯨꯍꯣꯡꯗꯣꯏꯁꯤꯁꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 12 ꯇꯥꯔꯤꯛ꯫ ꯁꯣꯝꯗꯅ ꯏꯆꯥꯅꯨꯄꯤꯒꯤ ꯄꯔꯤꯈꯥ ꯍꯧꯗꯣꯏꯔꯤꯁꯤ 12 ꯇꯥꯔꯤꯛ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯏꯌꯦꯕ꯫ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕ ꯈꯣꯠꯀꯗꯕꯁꯤꯁꯨ ꯑꯉꯥꯡꯁꯤꯅ ꯌꯦꯠꯄꯤꯕ ꯑꯁꯤꯒꯤꯁꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯒ ꯏꯪꯊꯝꯊꯥꯅꯤꯅ ꯅꯤꯡꯉꯥꯏꯒ ꯀꯔꯤꯒ ꯍꯔꯥꯎꯔꯁꯨ ꯄꯪꯍꯥꯠꯇ ꯍꯔꯥꯎꯏ ꯅꯤꯡꯉꯥꯏ ꯇꯧꯔꯦ ꯈꯤꯇꯪ ꯁꯥꯊꯤꯅ ꯅꯤꯡꯉꯥꯏ ꯇꯧꯏ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦꯕ ꯑꯩ꯫ ꯃꯅꯤꯄꯨꯔꯒꯤꯅꯤ ꯏꯃꯥ ꯍꯣꯏꯅ ꯊꯥꯔꯛ ꯑꯣ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯤꯗꯣ ꯑꯆꯥ꯫ ꯗꯤꯂꯟ ꯗꯔꯁꯟ हेलो हाय दिलन प्लीज़ सब्सक्राइब भी कीजिएगा सब्सक्राइब सोयाबीन चाहती ꯑꯩ ꯅꯨꯄꯤꯁꯦ ꯑꯣ सोयाबीन चाहते ꯑꯗꯩ ꯃꯣꯏ ꯃꯣꯕꯥꯏꯜ ꯊꯥꯖꯤꯜꯂꯤꯁꯦ ꯌꯦꯡꯉꯣ ꯀꯩꯅꯣ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯄꯥꯕꯗꯒꯤ ꯃꯣꯕꯥꯏꯜ ꯌꯦꯡꯕꯅ ꯍꯦꯛꯇ ꯍꯦꯜꯂꯦꯕ꯫ ꯍꯤꯟꯖꯥꯡ ꯌꯥꯝ ꯆꯥꯗꯦ ꯑꯩ ꯅꯨꯄꯤꯁꯦ ꯑꯗꯨꯅꯦꯕ ꯍꯤꯟꯖꯥꯡ ꯇꯞꯍꯜꯂꯣ ꯁꯥꯅꯅꯣ ꯈꯤꯇꯪ ꯇꯞꯍꯜꯂꯣꯕ ꯌꯥꯔꯔꯣꯏꯕ ꯇꯟꯈ꯭ꯔꯦꯕꯣ ꯑꯩ꯫ ꯑꯗꯩꯗꯤ ꯑꯅꯥꯏꯕ ꯆꯦꯁꯤ ꯀꯥꯏꯗ ꯂꯨꯍꯣꯡꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯅꯦ ꯇ꯭ꯔꯤꯄꯨꯔꯥ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯏꯕꯨꯡꯒꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤꯅꯦ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ꯫ ꯑꯗꯩꯗꯤ ꯅꯨꯄꯥꯅ ꯃꯅꯤꯄꯨꯔꯗ ꯂꯨꯍꯣꯡꯗꯣꯏꯅꯦꯕ꯫ ꯑꯗꯒꯤ ꯃꯣꯏ ꯅꯨꯄꯥ ꯀꯥꯡꯕꯨ ꯖꯃꯥꯏ ꯀꯥꯡꯕꯨꯗꯨꯕꯨꯗꯤ ꯃꯣꯏ ꯃꯁꯥꯒꯤ ꯂꯥꯛꯆꯔꯒ ꯂꯩꯗꯅ ꯃꯧꯒꯤ ꯂꯨꯍꯣꯡꯕ ꯌꯨꯝꯗꯣ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯣꯇꯦꯜꯗ ꯀꯩꯗ ꯂꯩꯖꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯧꯗꯨꯒꯤ ꯑꯣꯏꯔꯤꯕ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯥꯒꯤ ꯃꯗꯣꯝꯆꯥ ꯃꯔꯤ ꯃꯇꯥꯗꯣ ꯑꯩꯈꯣꯏ ꯁꯤꯜꯆꯔ ꯑꯦꯌꯥꯔꯄꯣꯔꯠꯇ ꯇꯧꯔ ꯊꯨꯡꯉꯒ ꯇꯧꯔꯒ ꯆꯠꯇꯣꯏꯅꯤꯅ ꯑꯁ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜ ꯑꯩ ꯀꯣꯛ ꯌꯥꯝ ꯆꯤꯛꯇꯅ ꯂꯩꯔꯤ ꯑꯣꯟꯗ ꯂꯩꯔꯦꯀꯣ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯀꯣꯛ ꯆꯤꯛꯏꯅꯣ? ꯒꯨꯝꯕ ꯀꯩꯀꯩ ꯆꯠꯂꯨꯕ꯭ꯔꯕ ꯏꯇꯥ? ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯀꯣ ꯑꯗꯒꯤ ꯅꯨꯄꯥꯗꯣ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯏꯌꯥꯔꯐꯣꯔꯁꯇ ꯊꯕꯛ ꯇꯧꯋꯦꯕ ꯅꯨꯄꯥꯗꯣ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯀꯩꯅꯣꯅꯤ ꯒꯨꯍꯥꯇꯤꯗ ꯃꯥꯁꯨ ꯀꯩꯅꯣ ꯑꯣꯏ ꯀꯩꯅꯣ ꯃꯥ ꯑꯣꯏꯕꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯇꯥꯆꯧ ꯃꯆꯥꯅꯨꯄꯤꯗꯣ꯫ ꯃꯣꯏ ꯁꯨꯝ ꯈꯪꯅꯕꯗꯒꯤꯅꯦ ꯃꯣꯏ ꯃꯁꯥꯒꯤ ꯆꯥꯟꯅꯕꯗꯒꯤ ꯑꯗꯩꯗꯤ ꯂꯣꯏꯔꯛꯄꯗ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯒ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯒꯗꯧꯕ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕ ꯅꯨꯡꯗꯥꯡꯅꯤꯅ ꯀꯩ ꯀꯩꯅꯣ ꯑꯗꯨꯝ ꯁꯝꯖꯜꯂꯒ ꯇꯧꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯊꯥꯕꯁꯦ ꯌꯥꯝ ꯂꯥꯡꯕ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯇꯧꯕꯗ ꯑꯉꯥꯡꯒꯤ ꯂꯥꯎꯔꯛꯄꯒꯨꯝꯕ ꯀꯞꯁꯜꯂꯛꯄꯒꯨꯝꯕ ꯏꯅꯠꯁꯔꯥꯅꯤ ꯑꯗꯨꯅ ꯑꯩ ꯇꯞꯍꯜꯂꯨꯅꯅꯦ ꯑꯩꯅ ꯇꯞꯍꯟꯗꯅ ꯍꯦꯛ ꯊꯝꯃꯤꯗꯣ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯀꯔꯤꯝ ꯂꯥꯡꯉꯛꯇꯦ꯫
ꯐꯩꯗꯨꯗꯤ ꯃꯁꯥ ꯃꯁꯥ ꯈꯪꯅꯕꯅꯤꯅ ꯑꯗꯨꯅꯤ ꯃꯁꯥ ꯈꯪꯅꯕꯅꯤ ꯃꯣꯏꯁꯦ ꯀꯨꯏꯅ ꯃꯇꯝ ꯑꯩꯅ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯄ ꯃꯇꯝꯗ 2014 ꯑꯩ ꯉꯁꯤꯕꯨ ꯅꯤꯡꯁꯤꯡꯉꯤꯀꯣ 14 ꯍꯧꯖꯤꯛꯀꯤ ꯇꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯁꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯊꯕꯛ ꯇꯝꯃꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯑꯗꯨ ꯃꯇꯝꯗ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯏꯌꯥꯔ ꯐꯣꯔꯁꯇ ꯂꯩ ꯍꯥꯏꯕꯅꯤ ꯃꯣꯏ ꯈꯪꯅꯩ ꯈꯣꯠꯅꯩ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯇꯥꯈꯤꯕꯅꯦꯕ ꯑꯗꯨꯒꯤ 14 ꯉꯁꯤ ꯐꯥꯎꯗ ꯍꯥꯏꯕꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯌꯥꯅꯔꯒ ꯂꯩꯕꯁꯦ ꯂꯩꯗꯅ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝ ꯍꯥꯏꯔꯕꯅꯤ ꯂꯝ ꯊꯥꯞꯅꯩ ꯅꯣꯏ ꯈꯣꯠꯅꯨ ꯇꯧꯔꯨꯅꯨ ꯈꯣꯠꯂꯨꯅꯨ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯂꯃꯟꯅ ꯄꯤꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯂꯩꯖꯒꯦ ꯀꯥꯏꯅ ꯃꯣꯏꯅꯅꯦ ꯍꯥꯏꯕꯗꯤ ꯃꯣꯏ ꯃꯁꯥꯅ ꯂꯝ ꯍꯦꯜꯂꯒ ꯃꯁꯥꯅ ꯆꯦꯟ ꯆꯣꯡꯕꯁꯨ ꯀꯔꯤꯝꯇ ꯇꯧꯗꯕ ꯂꯪꯉꯛꯏ ꯌꯦꯡꯉꯨ ꯃꯆꯥꯅꯨꯄꯥꯁꯦ ꯑꯣ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅꯁꯨ ꯆꯦꯟꯈ꯭ꯔꯒꯦ ꯃꯣꯏꯅ ꯌꯥꯗ꯭ꯔꯗꯤ ꯀꯥꯏꯅꯗꯨ ꯂꯩ ꯅꯨꯄꯥꯗꯁꯨ ꯑꯗꯨꯝ ꯊꯝꯃꯣꯏ ꯂꯦꯞꯄꯒ ꯂꯩꯕ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝ ꯊꯝꯃꯣꯏ ꯂꯦꯞꯄ ꯂꯩꯕ ꯌꯦꯡꯉꯨꯅ ꯉꯁꯤ ꯐꯥꯎꯗ ꯑꯩ ꯏꯆꯥꯅꯨꯄꯤ ꯐꯥꯎꯗ 14ꯗ ꯄꯣꯛꯏꯃꯤ ꯍꯧꯖꯤꯛ ꯆꯍꯤ 9 ꯁꯨꯔꯦ ꯑꯗꯨꯝ ꯑꯗꯩꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯇꯥꯆꯧ ꯃꯆꯥꯅꯨꯄꯤꯗꯁꯨ ꯊꯦꯝꯃꯕꯅꯦꯕ ꯅꯪ ꯑꯅꯛꯄꯗ ꯍꯥꯏꯅ ꯍꯥꯏꯕ ꯈꯣꯠꯄ ꯂꯥꯛꯏ ꯅꯪ ꯃꯅꯤꯄꯨꯔꯒꯤꯗ ꯇꯣꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯕꯗꯨꯒ ꯃꯥꯅ ꯌꯥꯗꯦꯕ ꯃꯣꯏ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯒ ꯍꯥꯏꯍꯟꯒꯅꯤ ꯑꯗꯨꯒ ꯌꯥꯔꯗꯤ ꯑꯩ ꯂꯩꯒꯅꯤ ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯗꯁꯨ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯒ ꯍꯥꯏꯅꯕꯅꯦꯕ ꯗꯤꯌꯥꯅ ꯏꯆꯦ ꯏꯆꯥ ꯆꯟꯕꯒꯤ ꯏꯆꯥ ꯆꯦꯟꯕꯒꯤ ꯍꯧꯅꯕꯤꯅꯤ ꯑꯩꯁꯨꯅꯤ ꯍꯥꯏꯕ ꯑꯗꯨꯅꯦꯕ ꯑꯗꯣ ꯏꯆꯥ ꯆꯦꯟꯕꯗ ꯅꯣꯏꯅꯗꯤ ꯈꯔ ꯄꯛꯆꯔꯦ ꯑꯩꯅ ꯌꯨꯝꯅꯤ ꯒꯨꯗꯨꯡ ꯆꯦꯟꯗꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦꯕ ꯇꯧꯔꯤꯁꯦ ꯀꯥꯡꯈꯟꯒꯁꯦ ꯃꯆꯦꯠ ꯑꯃ ꯁꯦꯒꯥꯏꯌꯦ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇ ꯆꯤꯡꯊꯗꯅ ꯍꯩ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯁꯨꯁꯤꯜꯀꯥꯟꯇ ꯂꯥꯛꯑꯦ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯗꯥꯏꯗ ꯀꯔꯤ ꯊꯕꯛꯀꯤ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤꯅꯣ ꯁꯨꯁꯤꯜꯀꯥꯟꯇ ꯀꯔꯤꯝ ꯆꯠꯄ ꯅꯠꯇꯦꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 23 ꯂꯨꯍꯣꯡꯕ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯗꯣ ꯅꯨꯄꯥꯅ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯗꯧꯕ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯌꯥꯝ ꯀꯥꯡꯈꯟꯒ ꯂꯣꯏ ꯁꯦꯒꯥꯏꯈꯤꯗꯣꯔꯦ ꯑꯉꯥꯡꯁꯤꯅ ꯑꯗꯨꯒꯤ ꯇꯥꯡ 18ꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯑꯩ ꯏꯕꯨꯡꯒ ꯂꯧꯕ ꯏꯅꯝꯃꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯅꯤꯉꯣꯜꯅꯦꯕ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯍꯥꯏꯕꯗꯤ ꯃꯔꯤ ꯃꯇꯥ ꯃꯣꯏ 3-5 ꯇꯥꯡ 18ꯗ ꯊꯨꯡꯉꯛꯀꯗꯕ ꯇ꯭ꯔꯤꯄꯨꯔꯥ ꯀꯥꯏꯒꯤꯅꯣ ꯇ꯭ꯔꯤꯄꯨꯔꯥ ꯙꯔꯃꯅꯒꯔꯒꯤꯅꯤ ꯇꯥꯡ 18ꯗꯒꯤ ꯊꯨꯡꯉꯛꯀꯗꯕꯀꯣ ꯂꯨꯍꯣꯡꯕꯅ ꯇꯥꯡ 23 ꯇꯥꯡ 18ꯗꯒꯤ ꯀꯩꯅꯣꯗ ꯁꯤꯜꯆꯔꯒꯤ ꯏꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯉꯒꯗꯤ ꯑꯩꯒꯤꯁꯤꯒ ꯅꯛꯄꯅꯤꯅ ꯑꯩꯒꯤꯁꯤꯒ ꯍꯥꯟꯅ ꯌꯧꯔꯛꯑꯒ ꯇꯣꯡꯅꯖꯒꯗꯕ ꯑꯗꯨꯗꯒꯤ ꯖꯨꯂꯤ ꯁꯥꯍ ꯂꯥꯛꯑꯦ 5 ꯂꯥꯛꯗ ꯑꯩꯁꯦ ꯍꯟꯗꯛ ꯁꯥꯏꯂꯦꯟ ꯍꯥꯏꯅ ꯊꯝꯕ ꯑꯗꯒꯤ ꯀꯅꯥꯝꯇꯒ ꯋꯥꯔꯤ ꯁꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯖꯨꯂꯤ ꯊꯦꯡꯀ꯭ꯌꯨ ꯐꯖꯅ ꯏꯆꯦꯒꯤ ꯑꯉꯥꯡꯗꯣ ꯑꯦꯠꯃꯤꯁꯟꯗꯣ ꯑꯩꯅ ꯇꯧꯗ꯭ꯔꯤꯀꯣ ꯅꯨꯃꯤꯠ ꯈꯔꯗꯪ ꯄꯨꯔꯛꯈꯣ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯦ ꯄ꯭ꯂꯦꯗ ꯊꯝꯕ ꯐꯕ꯭ꯔꯥ ꯅꯔꯁꯔꯤꯗ ꯇꯝꯕꯅ ꯐꯒꯗ꯭ꯔꯥ ꯃꯣꯏ ꯌꯦꯡꯒꯦ ꯍꯥꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯀꯥꯕ ꯍꯧꯒꯠꯂꯨꯔꯤꯌꯦ ꯑꯃꯨꯛꯁꯨ ꯑꯗꯩꯗꯤ 26 ꯖꯅꯋꯥꯔꯤ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯑꯃꯨꯛ ꯕꯟ ꯂꯩꯔꯦ ꯍꯥꯏꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯕꯦꯛ ꯄꯣꯗꯅ ꯀꯌꯥꯔꯛꯅꯣ ꯊꯣꯛꯏꯕ ꯆꯠꯅꯤꯡ ꯃꯥꯟꯅꯦ ꯃꯥ ꯅꯨꯡꯉꯥꯏ ꯃꯥꯅꯦ ꯈꯪꯕ꯭ꯔꯥ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒꯗꯤ ꯕꯟ ꯑꯣꯏ ꯂꯩꯔꯤꯁꯤꯅꯦ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯑꯣꯏꯗꯣꯔꯤ ꯑꯗꯨꯒꯤ ꯑꯩꯁꯦ ꯊꯥꯏꯅꯒꯤ ꯃꯧ ꯑꯅꯧꯕꯤꯒꯤ ꯇꯥꯏꯞꯇꯒ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯄꯨꯔꯒ ꯁꯪꯉꯒ ꯄꯨꯔꯛꯄꯤꯗꯣ ꯑꯃꯨꯛ ꯍꯧꯔꯤꯌꯦ ꯑꯩꯁꯦ ꯑꯗꯩꯗꯤ ꯗꯤꯌꯥꯅ ꯍꯥꯏꯕ ꯆꯦ ꯑꯩ ꯊꯣꯛꯂꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯍꯣꯏ ꯗꯤꯌꯥ ꯊꯣꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯆꯍꯤꯁꯦ ꯃꯥꯒꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯊꯣꯛꯄꯗ ꯊꯦꯡꯕꯀꯣ ꯃꯥꯏꯁꯦ ꯆꯍꯤꯕꯨꯗꯤ 3 ꯍꯦꯜꯂꯕꯅꯦꯕ ꯁꯤꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯈꯔ ꯑꯣꯏꯔꯒ ꯂꯩꯔꯤꯕ
ꯍꯥꯏꯕꯗꯤ ꯗꯥꯏꯔꯦꯛ ꯅꯁꯔꯤꯗ ꯊꯥꯡꯒꯠꯂꯨꯔꯒ ꯇꯝꯍꯜꯂꯨꯔꯒ ꯃꯥꯁꯦ ꯌꯥꯗꯣꯏꯕ ꯌꯥꯔꯣꯏꯗꯣꯏꯕ ꯍꯥꯏꯕꯁꯤꯒꯤ ꯀꯩꯅꯣꯅꯦꯕ ꯇꯧꯔꯤꯁꯦ꯫ ꯁꯨꯁꯤꯜꯀꯥꯟꯇꯅ ꯏꯆꯦ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯤ꯫ ꯑꯣ ꯑꯩꯒꯤ ꯏꯄꯥꯝꯁꯦ ꯇ꯭ꯔꯤꯄꯨꯔꯥꯗꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯄꯥꯟꯕꯁꯤꯅ ꯁꯤꯜꯆꯔꯗꯅꯤ ꯀꯣ ꯑꯩꯒꯤ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯕꯗꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯩꯒꯤ ꯏꯕꯨꯡꯁꯤꯅ ꯂꯧꯕ ꯅꯨꯄꯤꯁꯤꯅ ꯃꯅꯤꯄꯨꯔ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯀꯣ ꯑꯗꯨꯅ ꯏꯕꯨꯡꯁꯤ ꯃꯆꯥꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯗꯣꯏꯁꯤꯅ ꯑꯃꯨꯛ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯕ ꯏꯝꯐꯥꯜꯒꯤ ꯀꯩꯅꯣꯝ ꯂꯝ ꯍꯥꯏꯕꯅꯤ ꯀꯥꯎꯔꯦ ꯍꯦꯛꯇ ꯑꯩ꯫ ꯍꯣꯏ ꯆꯨꯝꯃꯤ ꯏꯆꯦ ꯑꯗꯨꯅꯅꯤ ꯑꯩꯉꯣꯟꯗ ꯅꯍꯥꯟꯃꯨꯛ ꯆꯍꯤꯗ ꯑꯦꯠꯃꯤꯁꯟ ꯇꯧꯒꯦꯅ ꯇꯧꯕꯗꯁꯨꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯩꯁꯦ ꯈꯟꯖ ꯃꯟꯖꯥꯅ ꯇꯧꯑꯕ ꯁꯤꯜꯆꯔ ꯀꯗꯥꯏꯒꯤ ꯑꯩꯁꯦ ꯁꯤꯜꯆꯔ ꯎꯙꯥꯔꯕꯟ ꯏꯌꯥꯔꯄꯣꯔꯠ ꯂꯝꯕꯤꯗꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯈꯤꯇꯪ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯁꯦ ꯃꯇꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯇꯥꯗꯨꯅꯁꯨ ꯇꯧꯔꯤꯅꯤꯗ ꯑꯩ ꯍꯟꯗꯛꯀꯤꯁꯦ ꯑꯩꯗꯤ ꯈꯔ ꯑꯉꯥꯡ ꯂꯥꯡꯕ ꯌꯥꯗꯕꯒꯨꯝꯕ ꯈꯔ ꯀꯩꯅꯣ ꯑꯣꯏꯕ ꯃꯇꯝꯗ ꯇꯧꯒꯗꯕ ꯑꯣꯏꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯕꯅꯤꯅꯅꯦ ꯄꯥꯛ ꯄꯥꯛ ꯇꯧꯕ ꯉꯝꯗꯕ ꯉꯁꯤꯁꯨ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯁꯦ ꯏꯁꯥ ꯍꯛꯆꯥꯡꯁꯤꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯀꯥꯟꯗꯁꯨ ꯈꯤꯇꯪ ꯇꯧꯏ ꯍꯥꯏ ꯈꯪꯗꯦ ꯈꯪꯗꯦ ꯃꯤꯡꯁꯦꯟꯐꯥꯎ ꯌꯦꯡꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯥꯏ ꯃꯤꯠꯁꯦ ꯈꯤꯇꯪꯁꯨ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯨꯠꯁꯦ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯍꯣꯏ ꯆꯨꯝꯃꯤ ꯏꯆꯦ ꯉꯝꯗꯅ ꯁꯤꯜꯆꯔ ꯀꯗꯥꯏꯒꯤ ꯍꯧꯒꯠꯂꯛꯑꯦꯅ ꯇꯧꯔꯤꯗꯥꯁꯦ ꯇꯥ ꯄꯟꯁꯤꯜꯂꯣ ꯀꯩꯅꯣꯝꯗꯤ ꯍꯥꯏꯔꯧꯗ꯫ ꯀꯩꯅꯣ ꯉꯁꯤꯁꯦ ꯀꯨꯀꯤ ꯁꯤꯔꯦ ꯀꯥꯏꯅ ꯉꯥ ꯊꯣꯡꯕ ꯆꯥꯕ ꯅꯨꯃꯤꯠꯅꯤ ꯀꯩ ꯃꯣꯏꯅ ꯌꯥꯝ ꯍꯥꯏꯅꯕꯅꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯦ ꯃꯤ ꯆꯩꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯇꯧꯕ ꯍꯩꯇꯦꯗ ꯏꯇꯥ꯫ ꯃꯤ ꯆꯩꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯕꯨ ꯑꯩ ꯁꯥꯡꯅ ꯇꯧꯕ ꯍꯩꯇꯦ ꯅꯍꯥꯟꯒꯤꯗꯨꯕꯨ ꯃꯤꯅꯤꯠ 2ꯐꯥꯎ ꯐꯥꯍꯧꯗ꯭ꯔꯦ 2 ꯃꯈꯥꯏꯔ ꯀꯩꯅꯣ ꯉꯝꯗꯦꯕ ꯀꯨꯀꯤ ꯑꯣꯏꯒꯦꯔꯥ ꯀꯨꯀ꯭ꯔꯥꯡ ꯑꯣꯏꯒꯦꯔꯥ ꯆꯩꯕꯒꯤ ꯉꯥꯡꯕꯒꯤ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯒꯁꯦ ꯁꯥꯡꯅ ꯉꯥꯡꯕ ꯍꯩꯇꯦꯕ꯫ ꯔꯥꯏꯁ ꯀꯨꯀꯔꯗꯨꯕꯨ ꯌꯥꯔꯤꯕꯣ ꯈꯪꯗꯦꯗ ꯍꯟꯗꯛꯁꯦ ꯀꯨꯀꯔ ꯕꯦꯔꯥ ꯑꯣꯏꯁꯤꯜꯂꯛꯏꯕ ꯔꯥꯏꯁ ꯀꯨꯀꯔꯁꯨ ꯕꯦꯔꯥ ꯑꯣꯏꯁꯤꯜꯂꯛꯄ ꯀꯩꯅꯣ ꯈꯪꯗꯦ꯫ ꯏꯁꯤꯡꯗꯣ ꯁꯧꯕ꯭ꯔꯕ ꯅꯠꯇꯦ ꯉꯁꯥꯏ ꯁꯦꯝꯃꯝꯕꯗꯣ ꯅꯥꯟꯊꯣꯛꯎꯔꯕꯅꯤ꯫ ꯑꯣ ꯌꯥꯔꯦ꯫ ꯌꯨꯝꯅꯥꯝ ꯀꯅꯥ ꯀꯅꯥ ꯈꯪꯅꯒꯦ ꯁꯨꯁꯤꯜꯀꯥꯟꯇ ꯀꯁꯥꯔꯃꯥꯄꯜ ꯑꯣꯟ ꯀꯗꯥꯋꯥꯏꯒꯤ ꯀꯅꯥ ꯈꯪꯅꯒꯦ ꯑꯃꯇ ꯍꯥꯏꯔꯛꯑꯣ ꯁꯨꯁꯤꯜꯀꯥꯟꯇ꯫ ꯑꯩꯈꯣꯏ ꯁꯨꯁꯤꯜꯀꯥꯟꯇꯁꯤꯕꯨ ꯀꯗꯥꯏꯒꯤꯅꯣ ꯑꯩꯕꯨ ꯀꯥꯎꯕꯨ ꯀꯥꯎꯔꯦꯅꯦ꯫ ꯏꯆꯦ ꯑꯩ ꯚꯥꯏ ꯑꯣꯏꯔꯒꯦ ꯍꯣꯏ ꯑꯣꯏꯔꯣ꯫
ꯁꯨꯁꯤꯜꯀꯥꯟꯇꯁꯦ ꯈꯨꯝꯃꯛꯇ꯭ꯔꯗꯤ ꯃꯨꯠꯊꯠꯂꯒꯦꯀꯣ. ꯌꯨꯝꯅꯥꯝ ꯀꯥꯡꯕꯨꯗ ꯈꯪꯅꯕ ꯂꯩꯌꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯒ.